Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Morehda Meiteigi Lam Kukisingna Khochanba Hwre. More 1 number 7 gi manung chana laiba Kanan Bank Kuki Laikai ga thangnana laiba More Tural Wangma Meiteigi Laikai ga thangnana laiba More Tural Wangma Meiteigi Laikai da laiba Meiteigi Church su laiba Yum ama Kukisingna thugairaga fencing tawduna Khochanba Hwre. Hariba church asi Kanan Bank gi manung chana laiba Mount More Public School gi manakta laiba Tural Wangma Meiteigi Laikai manung chana laiba Ekalaija haina khangnaba mineral water sungfamga opposite laiba Meiteigi singi church asi Sapam Robertson Koba Mioi Amagini Kukisingna Morehda laiba Meiteigi Lam Khochanduna Lawsinaba tawragli thawong asi More Meitei miyamna akan mongda yaningdaba kaya phongdoragli loinana paliba lenga asina thuba matamda akan mamieng changbiduna thingjinbiu natrabadi akan makhongjang kaya changsilakpa yai haiba wafam su thamlagli Kukising amuk hanna khunda hanana bohonarakpagi mayokta miyamgi mifam pangthokre Imphal East District ki manung chanba itham moirang purel amadi tumukhong khulga nakna leiriba molham khulda Kukising amu hanna khunda sinnaba Central Laingangna paikhalakpa khongthangi mayokta ngasi itham moirang purel amadi tumukhonggi khunja singgi oiba achoba mifam pangthokre Central Lainga ki nakal namagi oiba miengda Meitei singna thairamlaga Kukising resettlement tawna bohonarakpa thawong khunja singna yaba ngamloi awang bathakta yaningdi haina maikei adomgi miyamgi luf nongpuk ngakpa luf NNL gi advisor Dewal Takilambam na pendaba phongdoragli ngasi tumukhongda pangthokiba miyamgi mifam aduda NNL gi advisor Dewan Takilambam na hai irang asina maram oiraga Meitei khul kaya tumna manghankiba asigidamakta di center lenga na karisu na chungdana leiri Fileland Mall area gi manung chana leiriba molham hariba khula sida Kuki militant KNA amadi Myanmar da yumpham oiba KNAB gi kedar chani rom leiri haiba wafam NSCN IM gi maikei dagi thamlakpa leikrabani molham khulda changsilaliba Kuki militant sing asi laksinaba NNL gi maikei dagi mamang chehi gi September 12 yauna thengkhang kayarakta mari leinaba singda wakat khiba leikre makhata na chingthak dagi nongmai kap tharakpa yabagi phibamda leiringai cherakta molham khulda BSF company thamduna Kukising amuk hanna thamnaba honarakpa laibak thibani nakal animaki resettlement ki matangda lenga ki oiba chapchaba firef ama laukthoktringaida Kukigi khul hana khunda leitanaba honarakpa asimak irang asi makhata na chathanabagi chepau thabaga pangkhakni haina mahangna phongdoki nakal amarom dang asigi mifam aduda wangangloi oina saruk yakiba senior journalist Hemantu Kumar Ningombamna haikibada Kuki militant singna Meitei khun ja singda landarakpa horakpa matamda kanbinaba haikiba matamda lengangna amadi security force singna kalamlagadi ngasi khul ngakpasing thoklagliba asi thoklamlamloi miyangi punsi amadi lanthum kanba ngamkhidaba sing adu kauthoklaga ngasina khul ngakpasing pha punnaba honarakpa achumba khongthang nate lenga kya suiba sing masana yazaduna tangdu leitaba purakpa amadi khongthang kharada khul ngakpasingna yasinaba changi haina phongdoki editorial kalam okangla pawdagi lakhocharke yellow mi singi marakta maraibang nungsibagi uhul hantarakpa Manipur miyam maru oina masing yama kangbu Meitei singi mafamda maramdam nungsibagi ichel hantarakpa amadi mayai kaba chinjakta laichubagi chang hengalakibadagi atopa kanglupki miyoi singna hanthaba miyekna yenglakliba asi laibak thibani furuf amagi miyamgi marakta lamchat sajan manglaba miyoi singna masing henba tarabadi furuf adu laikha tana mangkhinabagi maram oiraki furuf ama oiba haibasi makhoigi oiba top topa fauna lon mayek amadi pokpadagi siba phawbagi nat ki chatnabi thoram pareng sing watana leibabu furuf amani lawi kariguma miyoi kanglup amagi masagi fauna lon mayek lining laiso leitrabadi furuf amani haina malemgi miyamna sakhang mangamde Manipuri kunai na phimam masida kumtharagli si matam chana kalhauna bahona haudaba tarabadi makhoi khongol Tripura dagi Tripuri sing namut khibagi phibamga pangkhangnarak payabagi chauna chingnaba leire adungai kanglaipa ngasigi Manipuri kunai gi yelhomi chingburoi tamburoi singna chahicha kaya maning tamna hinglakhiba dugumna hingbangamdabagi phibamda lerakliba sigi maram karigino haibadu makhoi masana hangjabaga loinana wahang asigi paukhum pijanaba honadrabadi makhoi gi tunglamchatki phibam aruba phibam ama oirakani adungai yelhaungai chingburoi tamburoi maruoina laioikraba Meitei singi mapa mapu singi mafamda maraibang miyam nungsibagi ichel makhoigi lutong singli naurida chenkiba adunga sigi mirolda chendrabra haiba langtangnabu wahang leiragli wahang asi leiragli bagi maramdi ngasigi makhoigi chada nauda macha masu oiriba singi damak makhoigi mapa mapu sing aduna masadagi Chentha kiba humang amadi angang ba ikheng na yektuna thambiram kiba ngamkhai ngak senduna thamba ngamdabagi phibam da lerak khibadagini maraibang nungsiba haibasi makhoigi mahausadagi sagonarakhiba puwari lol mayek nat ki chanabi amadi loina silona chingbabu nungsiba amadi
ngaknu chatpa ngamba oigadabani adubu lamdam asigi ngasigi mirolsingi mafamda mapanat mapunat amadi marol mayekna chingbasingbu chawkhattabani haina lawbaga loinana miramgi chatnabi fijet leitengsingi mateng tambana chawkhatpani haina pongja chawthokchaba mithibong mitambal oibana aremba chawkhatpani haina lawnarakibadagi natki saktamna maring marangba oibada natana saktam ngakpa ngamdabagi fibamda leirakli yelhaumi chingmi tammi machil manau singi marakta mapanan mapuna thadok tuna miramgi chatnabi lining da lupsin khibadagi mapa mapu masak khangdaba amadi maramdam nungsiba ngamdabagi fibamda leirakibadagi mitomna lamdam asi langoi chansinba amadi apunbagi saktam thugaina ba honarakibani oirakliba fibam asi lamdam asi yelhaumi singna thokhanjabani mitai singi punsi khangen fam yauklaba matamda apunbagi saktam kaiba yaroi haiba aroiba kholauna maramdam kanba ngamgadoribra haibasini amaromdana state asegi miyamna assembly constituency humfudagi chehi manga gi general election pangthoktuna mihut oina khanduna leingaknongi thogai panghanbasingi marakta khaibung tana duna amaga hunna ngangnaba amadi fambal langi muknabada thawai yausinduna leiri leingakpasingi thawong thausil adu miyamgi mafamdasu apunbagi pangal sagatpa ngamdanabagi mami tarakhibadagi mitop singna madugi khudong chaba lauduna kaksa bisaraga apunbagi pangal mayeng tahanaba lalon sing leptana chatharakibani Manipuri apunma saktam kadnaba honabada miyamgi marakta nungsi chanabaga iroinana masana masabu masak khangna hingba mathau tai loinana singnarakpa khudingmak maithiba piba ngambagi pangal sagatnaba hotnaba mathau tai